Malemgi atai mafamsingda pangthoknabagum Thoubal Forest Division na Sinduna International Day of Forest ka mari Leinana ngarang half marathon Chenkhre. Forest and Food haiba thimda pangthokiba half marathon adu ayuk pung 9 dagi DC Thoubal Hantem Subasna Thoubal DC office ki gate dagi lamthaki. Tungda Kaksing lamkhai da laiba Kaksing Range Forest ki office mamangda lamthungfam oiki. Thoramaduga mari Leinana DC Thoubal Hantem Subasna paumi singda fongdorakpada Manipur gi lamgi ayamba sarukti forest ngaktani chahi khara asida lamai thaba yauna forest sing koktorakpa maramna mipaiba faurakle maram asina forest kanba asisu yamna maru oiribani hairaduna hauzik forest koktorakpa asina aikhoida yamna chauna akaiba pirakle haiki forest asina aikhoida chanaba chinjak mayam amasu piribani maramaduna forest kannanaba hotnabada aikhoi amana amabu mateng pangminasi forest asi laitragadi aikhoida pirakadaba amangba singsu khangminasi hairaduna aying asagi chang manaraktriba asi aikhoina forest kokthokpagi mahaini haiki half marathon lamthaba aduda DFO Thoubal LG Sili Thoubal SP Sivanan Range Forest Officer Thoubal Dinesandra Salam Range Officer Kaksing Huidrom Sundar amadi Thoubal Forest Division gi manungda laiba beat officer sing amadi staff sing su sarukyaki na International Day of Forest ka mari Leinana Thoubal Forest Division na half marathon nama sinjabani Handak Sahigi International Day of Forest ki theme di Forest and Food haibani. Manipur si koi mayam na khangnare akoi gi ayam saruk si akoi gi forest ki lane ni. Aduna forest kan basi yamna maru oiba yamna nungnang ningai oiba akoi gi chai khaji mamang chai khadagi akoi gi forest sum kokthor palang mai thabana maram oiraga akoi gi environment su yam chauna kai ba ma hojik se pirakli adai mayam na ikoi na khangjen bigadabasi forest sina ikoi mayam gi jinjak mayam amasu piri aduna forest kannaba hotnabada ikoi mayam punamak amaga sahajok pina minasi forest sina leitragadi ikoi gi society si da manga kadariba manipur gi ikoi na hojik uba phangle manipur da hana leiramdaba temperature gi sangsi hojik adukki matik wangkhalai se ikoi na forest ko forakpa sina su yam chawba maru amani aduna forest kannaba hotnabada mayam amaga mateng pangnasi haidna ai mayam da